ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯃꯤꯜꯀꯤ ꯋꯥꯏꯈꯣꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯋꯥꯏꯗꯣ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯋꯥꯏꯗꯣ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯃꯊꯧ ꯐꯝꯅꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯂꯨꯆꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯈꯔꯒ ꯄꯨꯟꯅ ꯅꯨꯄꯤ ꯑꯃꯕु ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯁꯣꯛꯄ ꯃꯐꯝꯅ ꯌꯥꯝꯈꯤꯕꯅ ꯃꯁꯥꯗꯨ ꯏ ꯀꯌꯥ ꯑꯃꯁꯨ ꯇꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯆꯤꯟꯗ ꯑꯋꯥ ꯆꯩꯅꯥꯁꯨ ꯈꯥꯡꯂꯤ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯁꯨ ꯍꯣꯜꯂꯝꯃꯤ꯫ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯕ ꯁꯨꯛꯂ ꯃꯝꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯨꯞꯂꯛꯄ ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯈꯣꯏ ꯈꯔ ꯂꯝꯀꯦꯠꯄꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯅꯤꯡꯊꯤꯖꯅ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯎ ꯊꯤꯜꯂꯕꯅꯤ꯫ ꯑꯍꯤꯡ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯗꯣꯏ ꯍꯨꯟꯈꯤꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅꯔꯛꯄ ꯈꯨꯠꯁꯨ ꯌꯣꯠꯄꯥꯛ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯅ ꯆꯥꯎꯅ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯉꯝꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯁꯅꯥ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨꯗꯣ꯫ ꯍꯥꯏ ꯈꯖꯤꯛꯇꯪꯒ ꯇꯧꯊꯧꯅꯦ꯫ ꯊꯕꯛ ꯑꯁꯦ ꯇꯝꯕ ꯀꯅꯥꯒꯤꯁꯨ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯐꯗꯦ ꯊꯤꯜꯂꯕꯅꯤ꯫ ꯐꯒꯅꯤ ꯑꯉꯝꯕ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯍꯦ ꯆꯞ ꯆꯥꯔꯦ꯫ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯩꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯗꯣ꯫ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯑꯁꯤꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯑꯉꯝꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯍꯦꯛ ꯇꯥꯂꯣꯏ ꯑꯩꯍꯥꯛꯄꯨ ꯑꯗꯨꯝꯅ ꯊꯋꯥꯏ ꯂꯧꯒꯦ ꯈꯟꯖꯕ ꯉꯁꯤ ꯀꯣꯔꯣꯡ ꯅꯣꯡꯖꯥꯗ ꯅꯨꯄꯥ ꯑꯣꯏꯕ ꯅꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯈꯤꯒꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯑꯉꯝꯕ ꯃꯍꯥꯛ ꯃꯈꯧ ꯄꯣꯛꯅ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯔꯦꯝꯕꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯂꯕꯤ ꯍꯩ ꯂꯝꯀꯦꯠꯄꯤ ꯅꯍꯥꯛꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯜꯍꯨꯡꯕ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯜ ꯂꯥꯛꯄ ꯑꯩꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯒ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯍꯩ ꯃꯗꯨꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯧꯊꯣꯛꯇꯨꯅ ꯁꯦꯝꯂꯕ ꯀꯣꯝ ꯑꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯗꯨꯅ ꯑꯗꯨꯃꯛ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯈꯣꯏ ꯀꯔꯤ ꯌꯦꯡꯂꯤ ꯅꯊꯧ ꯄꯥꯡꯊꯣꯛꯂꯣ ꯊꯤꯜꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯕꯗ ꯃꯅꯥꯏ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ
ꯀꯣꯝ ꯑꯗꯨꯗ ꯈꯣꯠꯆꯤꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯅ ꯌꯥꯝꯅ ꯆꯥꯛꯅ ꯑꯉꯝꯕ ꯁꯦꯂꯨꯡꯕ ꯅꯣꯡꯊꯣꯜ ꯂꯥꯛꯄꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯁꯦꯂꯨꯡꯕ ꯅꯣꯡꯊꯣꯜ ꯂꯥꯛꯄ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯍꯥꯛꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯍꯥꯛꯀꯤ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯉꯁꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯂꯧꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯐꯠꯇ꯭ꯔꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯁꯤꯅ ꯈꯪꯂꯛꯄꯗꯒꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯃꯛꯀꯤ ꯇꯥꯂꯣꯏꯕꯨ ꯃꯈꯨꯠꯃꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯉꯝꯕ ꯅꯣꯡꯊꯣꯜ ꯂꯥꯛꯄ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯟꯖꯩ꯫ ꯅꯣꯡꯊꯣꯜ ꯂꯥꯛꯄ ꯏꯐꯝꯗ ꯂꯦꯞꯂꯛꯄ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯃꯤꯔꯣꯜ ꯀꯌꯥꯁꯨ ꯂꯣꯏꯈ꯭ꯔꯦ, ꯂꯥꯟ ꯀꯌꯥꯁꯨ ꯇꯧꯈ꯭ꯔꯦ, ꯃꯁꯥ ꯃꯁꯥꯒꯤ ꯈꯟꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯑꯗꯨꯃꯛ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯑꯉꯝꯕ ꯅꯣꯡꯊꯣꯜ ꯂꯥꯛꯄꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯋꯥꯏ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯤ ꯃꯍꯥꯛꯅ ꯌꯥꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯀꯌꯥ ꯇꯥꯁꯤꯟꯅꯔꯛꯇꯨꯅ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯏꯪ ꯁꯣꯛ 2007ꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯀꯩꯊꯦꯜ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯩ ꯉꯟꯇꯥꯅ ꯍꯜꯂꯛꯀꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯃꯥ." "ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟꯕꯤ ꯄꯔꯞ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯕ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯒ ꯁꯛꯍꯦꯟꯕꯤꯒ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯋꯥꯄꯜ ꯉꯥꯛꯇ ꯄꯔꯦꯡ ꯍꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯨꯛ ꯁꯨꯛꯏ꯫ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯂꯩꯕꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ, ꯏꯪꯈꯣꯜ ꯀꯣꯏꯕ ꯉꯝꯗꯕꯅ ꯁꯣꯡꯖꯤꯟꯕꯁꯨ ꯀꯨꯡꯒꯥꯏꯅꯤ꯫ "ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ?" ꯀꯣꯛꯆꯥꯎ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯇꯝꯃꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ, "ꯏꯃꯥ, ꯏꯃꯥ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯣ ꯃꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ." ꯀꯣꯛꯆꯥꯎꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯝꯃꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯣꯛꯆꯥꯎ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯅꯆꯤꯟꯗ ꯈꯛꯇꯅꯤꯗꯣ꯫ ꯅꯪ ꯑꯃ ꯅꯈꯨꯠꯇꯤ ꯁꯨꯡꯂꯥꯟ ꯍꯦꯛ ꯂꯥꯟꯊꯣꯔꯛꯇꯦ꯫ ꯈꯨꯠ ꯂꯥꯟꯊꯣꯔꯛꯇ꯭ꯔꯗꯤꯅꯦ ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯤ? ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕ ꯐꯩꯀꯣ." ꯑꯃꯥꯏꯕꯤ ꯇꯝꯃꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯣ ꯏꯃꯥ ꯑꯃꯥꯏꯕꯤ, ꯏꯃꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯣ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯔꯒꯕꯨ ꯅꯆꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯠ ꯂꯥꯟꯊꯣꯔꯛꯂꯣꯏꯗꯒꯦ? ꯊꯕꯛꯇꯨꯗꯅꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯨ." ꯑꯃꯥꯏꯕꯤ ꯇꯝꯃꯨꯅ ꯑꯃꯨꯛ ꯇꯥꯍꯥ ꯇꯥꯍꯥ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯅꯠꯇꯦ, ꯁꯦꯜ ꯈꯔ ꯆꯪꯒꯅꯤꯀꯣ." "ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯊꯕꯛ ꯑꯗꯨꯕꯨꯅꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯁꯦꯜ ꯈꯔꯁꯦ ꯃꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯆꯥꯎ ꯃꯍꯥꯛꯅ ꯁꯦꯜ ꯈꯔ ꯑꯗꯨ ꯑꯃꯥꯏꯕꯤ ꯇꯝꯃꯨꯗ ꯄꯤꯁꯤꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯇꯝꯃꯨ ꯁꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯍꯪꯂꯛꯂꯝꯃꯤ,
ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯀꯣꯛꯆꯥꯎ, ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯨ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦꯁꯦ, ꯑꯩꯅꯅꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯖꯩ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯕꯗꯤ ꯃꯌꯨꯝꯗ ꯂꯩꯕꯁꯨ ꯀꯤꯔꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯖꯔꯒꯗꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯀꯤ ꯑꯈꯪ ꯄꯤꯌꯨ, ꯃꯌꯨꯝꯗ ꯕꯨꯠ ꯊꯥꯖꯤꯜꯂꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯣꯛꯆꯥꯎꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯂꯕꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯣ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯇꯧꯒꯦꯁꯦ, ꯑꯩꯁꯦ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯍꯥꯏꯅꯅꯦ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯐꯥꯎꯔꯤꯕꯅꯤ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯏꯃꯥꯅ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯍꯦꯛ ꯄꯥꯛꯂꯕ ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯜꯂꯣꯏ, ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯄꯤꯒꯅꯤ, ꯑꯩꯒꯤ ꯍꯥꯏꯕꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯕ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯆꯥꯎ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯖꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯂꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯨꯅꯦ ꯍꯌꯦꯡꯗꯤ ꯊꯕꯛ ꯃꯄꯨꯗ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕꯅꯤ, ꯍꯌꯦꯡꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ꯫ ꯃꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯎ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯔꯥꯎꯕꯅ ꯇꯥꯛꯂꯤꯕꯗꯤ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗ ꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯍꯧꯏ꯫ ꯁꯦꯜ ꯈꯔꯗꯤ ꯐꯪꯒꯗꯧꯔꯤ꯫ ꯍꯩꯔꯤꯕ ꯏꯍꯩ ꯑꯁꯦ ꯁꯦꯜ ꯈꯔ ꯇꯥꯟꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯑꯐꯕ ꯊꯕꯛ ꯇꯧꯕꯕꯨ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯀꯅꯥꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯐꯥꯎꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯕ, ꯁꯦꯜ ꯍꯦꯟꯅ ꯐꯪꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯇꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯐꯠꯇꯕ ꯃꯍꯩ ꯑꯁꯦ ꯍꯩꯔꯤꯕꯁꯦ? ꯐꯔꯦ, ꯃꯁꯤꯒꯤ ꯀꯣꯛꯆꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌా ꯑꯃ ꯂꯧꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯛꯆꯥꯎ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯣꯛꯆꯥꯎ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝꯗꯒ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯏꯆꯥꯁꯦ꯫ ꯏꯃꯥ, ꯏꯁꯧꯗ ꯂꯥꯡꯗꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯒꯤ ꯁꯛꯁꯦ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯗꯧꯅꯁꯨ ꯐꯖꯗꯦ, ꯊꯤꯔꯤꯕ ꯁꯛꯇꯨꯒ ꯏꯁꯧꯗ ꯂꯥꯡꯗꯧꯒꯤ꯫ ꯍꯣ ꯏꯃꯥ ꯑꯊꯤꯕꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ ꯅꯆꯥ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯒꯤ ꯃꯃꯥ ꯁꯧꯔꯥꯡꯅꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ꯫ ꯃꯁꯦ ꯇꯧꯖ ꯁꯥꯔꯤꯁꯦ ꯍꯣ ꯑꯊꯤꯕ ꯑꯩꯍꯥꯛꯅꯅꯤ꯫ ꯀꯣꯛꯆꯥꯎ ꯅꯪ ꯄꯣꯛꯂꯤꯕꯁꯦ ꯂꯩꯀꯥꯏꯁꯤꯗ ꯅꯃꯥ ꯑꯩꯁꯦ ꯑꯉꯧꯕꯤ ꯍꯥꯏꯗꯅ ꯐꯖꯕꯗ ꯃꯃꯤꯡ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯣꯛꯆꯥꯎ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤꯅꯣꯃꯦ ꯏꯁꯧꯗ ꯇꯧꯔꯒꯇ ꯂꯩ? ꯑꯩꯁꯦ ꯌꯨꯝꯗ ꯐꯪꯉꯤ ꯂꯩꯐꯝ ꯆꯥꯐꯝ ꯀꯔꯤꯁꯨ ꯈꯪꯗꯦ, ꯌꯨꯝꯗꯒꯅꯦ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯎ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯦꯟꯗꯔꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ꯫
ahal nupi aduna kauraklami. Kadayda chatluribano sakhenbi nangbo? Ine, kaithel da chatlubani. Ahal adu sakhenbi na makhutta pairakliba khaw adu yenglaga asumna hanglaklami. Karino masina? Sakhenbi mahak maithongda khara khajik momon nokladuna asumna khumlaklami. Ine, namau aihakna lairabi oirubana nasu nupi laija lembido injang ahauba amatasu pijaba ngamdre. Aduna ngasidi thabaki selsu phange aduna nga se lairakpani. Hoine, isu laija lembida aina kari injang sabagi hangbadasu nongmata ahauba chai haikidrabani. Hai angang ado matom tani ahauba khara khara pijau. Chalo ine sune aswai phawda chalo khige ko. Hoi ine. Asumna sakhenbi mahaksu mayum yaurakpada laija lembi ado mamabu ngaiduna mangolda phamlaga lairammi. Mamana yumlomda changlakpadu ubada laija lembi mamagi nakta harauna changchillaklami. Aduga asumna hangjai, karino ima masibo? Asiya hairaga mamana pairakliba khaw adu hangdoktuna yengluba matamda achauba nga ama yauramba aduda laija lembi mahak yamna haraujarami. Ima, nga sidi yamna chawi, ai hauna thonglage. Asi haina hairaga khaw adu mamadagi lauraga imunglomda harauna changki. Machana adumna haraubudu uzaraga mahak yamna nungaijarami. Numidangi matamni kokchau adu yu ngauraga mayumlomda halakli. Mayum yauraduna, Ima nungsibi, Ima phajau yadabi, phaju phajadana angaubi kaubi ima. Asumna kokchau mahakna maron subai sudaboy ngang duna koilaw lauraga changlai. Kokchau gi mamana asumna saurangna na haidai. Hoi imagi ibungo kokchau sinam namba chak chabiruro. Imana ne thaurang pumba tauba loijarabani. Kokchauna chakhunglomda changlaklaga chak chage haiduna phamtharaklami. Chak adu chage na samuk adu hangdokpa matamdadi yauramliba injang adu uba matamda mahangna laktana langthorai. Maron suboi sudaboy asumna hairami. Masidi kari injang na? Masigi injang isi? Sibu kanana sanaba injang no? Ising ngakta. Ima athibi. Masidi kaina chagadaba injang natte. Machagi saptra aduda somdana mama adu yamna sauna machinda chonjai. Kai thoksayena tawja sarino. Suningdaba nangdine madugi injang aduna chap charabani. Madudagi amuk makha tana angaubi yamna sauna machanupa tanaba lauraklami. Imagi kokchau hinjang adubu chaba iya yadrabu ichabu. Sakta asiga isa ojarabasu nungsikhidreda ko. Masibu angaubi ai hakna hek poksaba ichani ko. Sumaina phalamloi khanglamlabadi nahana piklingai kanda hatuklambada phabani. Somdana sakhenbigi imungdani nungaina tumnaraba matamni. Mama macha adu nungaina tungkhun tali. Sakhenbigi nakongda nupi amana kaurakpagi makhol taraklami. Madudagi sakhenbi mahak mikap tholaktuna kanano haiduna mahak haugatli. Aduga tarakliba khonjel adugi maikaida asum lakli. Aduga makhogi yumgi chaksang lomdani sakhenbi asum changchillaktuna yengluba matamdadi laija lembi adu chaksang adugi kachin haibadi chak thongnariba lairang adomda mamai adu onchillaga yamna ningamdana kaplaga lairammi. Madu ubada sakhenbi yamna ngakna amadi pakhatna hangi. Imagi ibema laija lembi nangdi mafam asida kari dauribano? Asumna hairaga changchili. Matam adu phawada laija lembi kaplaga adumak lai. Kari dauragime imagi laija lembi nangbo? Asi haina
ꯁꯌꯦꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏ ꯉꯥꯛꯇ ꯉꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨ ꯏꯔꯪ ꯂꯪꯕ ꯃꯈꯩ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯃꯃꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯩ꯫ "ꯏꯃꯥ, ꯏꯃꯥ, ꯁꯦ ꯀꯔꯤꯗꯧꯔꯕꯒꯦ?" ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯨꯃꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯁꯨ ꯇꯧꯗꯦ, ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔꯦ." ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯁꯤꯗꯤ ꯇꯨꯝꯊꯣꯛꯂꯣ ꯇꯨꯝꯊꯣꯛꯂꯣ, ꯏꯃꯥꯅꯦ ꯀꯔꯤꯁꯨ ꯇꯧꯗꯦ." ꯃꯗꯨꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯨꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯃꯥ ꯐꯖꯅ ꯇꯨꯝꯃꯣꯀꯣ, ꯅꯈꯨꯠꯇꯣ ꯊꯕꯥꯛꯇ ꯊꯝꯒꯅꯨ." "ꯍꯣꯏ ꯍꯣꯏ, ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯏꯃꯥꯁꯨ ꯇꯨꯝꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯀꯣꯛꯆꯥꯎ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯝꯗꯤ ꯂꯣꯏꯅ ꯊꯦꯡꯂꯁꯤꯗꯤ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯀꯥꯟꯅꯗꯦ, ꯍꯧꯒꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯤ ꯃꯔꯣꯜ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯛꯆꯥꯎ ꯑꯗꯨ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯣꯛꯆꯥꯎ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ, ꯉꯔꯥꯡ ꯍꯥꯏꯅꯈ꯭ꯔꯤꯗꯨꯒ ꯃꯗꯨ ꯁꯣꯏꯔꯗ꯭ꯔꯅ ꯑꯩꯍꯥꯛꯇꯤ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯍꯥꯏꯗꯦ, ꯃꯇꯝ ꯆꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤꯅꯦ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤ? ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯑꯗꯨ ꯏꯃꯥ, ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ? ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯂꯧꯅꯤꯡꯂꯕꯅꯤ." "ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯣꯏꯅꯦ." "ꯑꯗꯨ ꯏꯕꯨꯡꯉꯣ, ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯍꯥꯏꯒꯦ." "ꯁꯦ, ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯪ ꯑꯁꯤ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯗꯦ, ꯃꯇꯝ ꯑꯃ ꯍꯦꯛꯇꯃꯛ ꯐꯨꯝꯒꯗꯧꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯋꯥꯒꯨꯝꯕ ꯎꯒꯨꯝꯕꯗꯤ ꯍꯧꯕ꯭ꯔꯥ?" "ꯍꯧꯏ ꯏꯃꯥ ꯑꯃꯥꯏꯕꯤ." "ꯑꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥ ꯍꯧꯔꯕꯗꯤꯅꯦ, ꯋꯥꯄꯜ ꯑꯗꯨꯗ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯨ꯫ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯈꯔ ꯀꯨꯞꯁꯤꯜꯂꯝꯃꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯂꯔꯣꯏ꯫ ꯁꯦ, ꯃꯁꯤꯒꯤ ꯂꯪ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯐꯨꯝꯖꯤꯜꯂꯝꯃꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯉꯝꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯃꯃꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ." ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯑꯩꯒꯤꯗꯤ ꯑꯣꯏꯕ ꯐꯪꯒꯅꯤꯀꯣ?" "ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯔꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯟ ꯐꯥꯎꯕ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝꯗ ꯉꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥ, ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯀꯣꯛꯆꯥꯎ ꯑꯩꯍꯥꯛꯀꯤ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏꯀꯣ." ꯀꯣꯛꯆꯥꯎꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯀꯔꯤꯝꯇ ꯋꯥꯒꯅꯨꯁꯦ꯫ ꯇꯧꯕꯇꯕꯨꯅꯦ ꯁꯦꯜꯗꯤ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯪꯒꯅꯤꯀꯣ." "ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ, ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯦ." "ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯐꯔꯦ, ꯆꯠꯂꯨꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯆꯥꯎ ꯑꯗꯨ ꯆꯠꯀꯦ ꯇꯧꯕꯃꯛꯇꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯇꯍꯥ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃꯥ,
ꯉꯥꯏꯈꯣꯅꯦ ꯀꯣꯛꯆꯥꯎ ꯅꯍꯥꯛꯄꯨ ꯋꯥ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯀꯣꯛꯆꯥꯎ ꯅꯣꯛꯂꯒ ꯑꯁ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯁꯦ ꯏꯃꯥ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯛꯆꯥꯎ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯀꯣꯛꯆꯥꯎ ꯑꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯑꯗꯨꯝ ꯆꯠꯄꯅ ꯀꯣꯛꯆꯥꯎꯒ ꯊꯩꯅꯔꯝꯃꯤ ꯀꯣꯛꯆꯥꯎꯅ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯪꯂꯛꯂꯝꯃꯤ ꯑꯦ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯅꯪꯕꯣ ꯑꯦ ꯇꯥ ꯀꯣꯛꯆꯥꯎ ꯗꯨꯀꯥꯟꯗ ꯆꯠꯂꯨꯕꯅꯤ ꯀꯣꯛꯆꯥꯎꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯪꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩ ꯈꯛꯀꯤ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯐꯖꯔꯕ ꯇꯕꯥꯔꯗꯅ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯣꯛꯆꯥꯎ ꯃꯍꯥꯛ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯐꯖꯅ ꯂꯩꯌꯨꯀꯣ ꯃꯇꯝ ꯌꯥꯝꯅ ꯐꯠꯇꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯇꯥ ꯀꯣꯛꯆꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯣꯛꯆꯥꯎꯅ ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯍꯧꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯀꯣꯛꯆꯥꯎ ꯑꯩꯅ ꯄꯥꯝꯈꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯅ ꯈꯛꯇꯣꯛꯇꯦ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯄꯥꯈꯪ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯃꯁꯤꯡ ꯌꯥꯝꯂꯝꯃꯤ ꯂꯩꯀꯥꯏ ꯃꯁꯦꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯪꯅꯕ ꯂꯩꯀꯥꯏ ꯈꯨꯜꯗꯒꯤ ꯐꯥꯎꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯥꯏꯑꯣꯟꯕ ꯀꯧꯕ ꯄꯥꯈꯪ ꯑꯃꯁꯨ ꯃꯍꯥꯛꯁꯨ ꯂꯥꯏꯖꯂꯦꯝꯕꯤ ꯂꯨꯝꯕ ꯌꯥꯎꯔꯝꯃꯤ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯕꯅꯤ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯤꯟꯃꯤ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯑꯣꯟꯕꯒ ꯈꯪꯍꯧꯗꯅ ꯊꯦꯡꯅꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯁꯤ ꯁꯛꯍꯦꯟꯕꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯁꯨ ꯅꯧꯅ ꯊꯕꯛ ꯌꯥꯎꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯤꯒꯠꯂꯛꯄꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤꯒꯤ ꯃꯐꯝꯗ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛꯀꯤ ꯈꯨꯠꯁꯨꯃꯜ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯒꯤ ꯈꯨꯠꯁꯨꯃꯜ ꯃꯊꯪ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯝꯃꯤ ꯊꯕꯛ ꯑꯗꯨꯕꯨ ꯁꯨꯔꯤꯕ ꯃꯍꯥꯖꯣꯟ ꯑꯗꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦꯒꯤꯁꯦ ꯅꯨꯃꯤꯠ 28ꯅꯤ ꯊꯣꯛꯂꯦ ꯅꯨꯃꯤꯠ 4ꯃꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯂꯥꯛꯄ ꯉꯝꯕꯤꯈꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅ 8,900 ꯊꯣꯛꯄꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 4 ꯀꯛꯈ꯭ꯔꯒ 3,750 ꯇꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯁꯦꯜ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯗꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯒ 1,000 ꯑꯁꯤꯅ ꯀꯔꯤꯕꯨ ꯂꯩꯕ ꯀꯣꯟꯅꯒꯗꯧꯔꯤꯕ ꯏꯆꯥꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯑꯍꯥꯎꯕ ꯑꯃꯠꯇꯁꯨ ꯄꯤꯖꯕ ꯉꯝꯗꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯅ ꯁꯛꯍꯦꯟꯕꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯕꯛ ꯂꯣꯏꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯅ ꯁꯛꯍꯦꯟꯕꯤꯕꯨ ꯈꯥꯝꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯁꯨ ꯄꯨꯝꯅꯃꯛ ꯈꯨꯠꯁꯨꯃꯜ ꯐꯪꯅꯔꯕꯅꯤꯅ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯃꯛ ꯑꯁꯨꯝꯅ ꯁꯥꯏꯑꯣꯟꯕꯅ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯥꯏꯑꯣꯟꯕꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯁꯤ ꯀꯗꯥꯏ
ꯂꯧꯁꯤꯜꯂꯣꯏꯁꯤ ꯀꯗꯥꯏ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯅ ꯇꯞꯅ ꯁꯥꯏꯑꯣꯟꯕ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯑꯁꯨꯝ ꯄꯥꯡꯗꯨꯅꯇ ꯂꯥꯛꯂꯤ, ꯏꯅꯦꯒꯤꯁꯨ ꯐꯪꯂꯤꯕꯗꯨꯅꯤ꯫ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ, ꯏꯅꯦ, ꯃꯁꯤꯗꯤ ꯑꯉꯝꯕ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯤꯡꯅꯔꯤꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯕꯕꯨ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯁꯦꯜꯁꯦ ꯏꯅꯦꯅ ꯂꯧꯕꯤꯗ꯭ꯔꯕꯗꯤ ꯅꯆꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯅꯤ꯫ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯀꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯖꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯥꯏꯑꯣꯟꯕꯅ ꯄꯤꯔꯛꯂꯤꯕ 1,000ꯗꯨꯗꯒꯤ 500 ꯈꯛ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, 500 ꯆꯞꯄꯤ ꯑꯁꯤꯅ ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯛꯍꯦꯟꯕꯤꯅ ꯂꯩꯔꯛꯈꯤꯕ ꯉꯥ ꯑꯗꯨꯁꯨ ꯁꯥꯏꯑꯣꯟꯕ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤꯕ ꯁꯦꯜ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯤꯡꯗꯣꯛꯄ ꯉꯝꯖꯔꯝꯃꯤ꯫ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯥꯏ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯁꯛꯍꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯒꯦ? ꯏꯃꯥ, ꯏꯔꯣꯜꯂꯒꯦꯅ ꯇꯧꯔꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯇꯤꯡꯊꯣꯛꯈꯤꯒꯦ꯫ ꯈ꯭ꯋꯥꯡ ꯑꯁꯦ ꯑꯌꯣ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯛꯍꯦꯟꯕꯤ ꯐꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯃꯁꯥꯗꯨ ꯋꯥꯈꯜ ꯈꯔ ꯇꯥꯅ ꯑꯗꯨꯃꯛ ꯇꯤꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯋꯥꯄꯜ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯕꯒꯤ ꯁꯃꯤꯟ ꯑꯃꯈꯛ ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ? ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ, ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯖꯥꯝꯗꯨ ꯍꯩꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯃꯤꯟꯅꯔꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯑꯗꯨꯗ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯑꯗꯨꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯣꯔ ꯇꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯍꯥꯏꯐꯦꯠ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯀꯣꯜꯂꯤꯛꯇꯣ ꯐꯦꯡꯅ ꯐꯦꯡꯅ ꯂꯥꯏꯖꯂꯦꯝꯕꯤ ꯋꯥꯈꯜꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯇꯥ ꯁꯥꯏꯑꯣꯟꯕꯗꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯎꯅꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯀꯔꯤꯅꯣꯕ? ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯖꯕꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯎꯠꯄꯤꯗꯅ ꯃꯇꯦꯡ ꯄꯥꯡꯖꯕꯒ ꯁꯥꯔꯤ꯫ ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤꯖꯥꯠꯅꯣ? ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯖꯗ꯭ꯔꯤꯌꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯤꯖꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯃꯛꯇꯗ ꯋꯥꯄꯜ ꯑꯗꯣꯝꯗꯒꯤ ꯁꯣꯔ ꯇꯧꯕ ꯃꯈꯣꯜ ꯑꯃꯈꯛ ꯍꯥꯏꯐꯦꯠ ꯈꯔ ꯍꯧꯔꯞꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯋꯥꯄꯜ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯄꯜ ꯑꯗꯣꯝꯗ ꯁꯣꯔ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯀꯣꯛꯆꯥꯎ ꯃꯍꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯃꯥꯏꯕꯤ ꯇꯃꯨꯅ ꯁꯤꯟꯅꯔꯛꯈꯤꯕ ꯇꯥꯛꯂꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯛꯆꯥꯎ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ, ꯈꯖꯤꯛꯇꯗ ꯁꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯂꯕꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯁꯣꯏꯔꯣꯏꯕ ꯆꯩꯇꯨꯞ ꯆꯥꯕ꯫ ꯀꯥꯟꯅꯗꯦ, ꯊꯕꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯊꯦꯡꯈꯤꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯄꯤꯔꯛꯈꯤꯕ ꯂꯪ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯥꯏꯐꯦꯠ ꯇꯧꯊꯣꯛꯂꯒ ꯂꯣꯟꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯍꯩꯌꯥ ꯍꯩꯌꯥ ꯑꯁ ꯌꯣꯠꯄꯥꯛ ꯇꯧꯕꯩ ꯃꯈꯣꯜ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯒꯅꯤꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯍꯟꯗꯅ ꯍꯦꯛꯇ ꯇꯞꯅ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯍꯩꯌꯥ ꯍꯩꯌꯥ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯅꯤ, ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯂꯪ ꯑꯁꯦ ꯍꯦꯛꯇ ꯐꯨꯝꯖꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯀꯣꯛꯆꯥꯎꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃꯈꯛ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏꯁ, ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯝ ꯅꯝꯊꯤꯔꯤꯕ ꯑꯁꯤꯅ? ꯅꯠꯇꯦ, ꯑꯩꯕꯨ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯃꯥꯡꯕꯒ ꯅꯦꯠꯂꯕ ꯖꯥꯠꯂꯅꯦ? ꯑꯃꯥꯡꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁ, ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤꯗ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯀꯣꯛꯆꯥꯎ ꯃꯃꯥꯏꯗꯨ ꯁꯠ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯔꯣꯝꯗꯒ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯇꯨꯅ ꯀꯣꯛꯆꯥꯎ ꯃꯁꯥꯗꯨ ꯊꯔ ꯊꯔ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ? ꯏꯁꯥ ꯄꯨꯝꯕ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ? ꯀꯥꯟꯅꯗꯦ, ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯝꯗ, ꯂꯪ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯨꯝꯖꯤꯜꯂꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯡꯂꯦꯟꯗ ꯌꯣꯠꯄꯥꯛ ꯊꯥꯡꯒꯠꯇꯨꯅ ꯃꯍꯥꯛ ꯒꯝ ꯒꯝ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯎꯅ ꯑꯁꯨꯝꯅ ꯊꯣꯔꯛꯇꯨꯅ ꯂꯥꯛꯄꯅ ꯋꯥꯄꯜ ꯑꯗꯨꯒꯤ ꯇꯥꯏꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯛꯆꯥꯎꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯞꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯀꯣꯛꯆꯥꯎ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕꯁꯤꯅ? ꯑꯣ, ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯥꯒ ꯀꯥꯏꯅꯔꯕ ꯖꯥꯠꯂꯥ? ꯅꯨꯄꯥꯗꯨꯅꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕ ꯃꯥꯜꯂꯤ꯫ ꯀꯣꯛꯆꯥꯎ, ꯑꯩꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯒ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯃꯗꯨ ꯍꯦꯛꯇ ꯇꯧꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎ ꯃꯆꯤꯟꯗ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯛꯆꯥꯎꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯃꯈꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯋꯥ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯝꯕꯤ ꯃꯄꯥꯜꯗ ꯐꯝꯊꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯍꯥꯏꯐꯦꯠꯁꯨ ꯁꯦꯒꯥꯏꯕꯗꯧꯅ ꯇꯧ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯀꯣꯛꯆꯥꯎ ꯃꯍꯥꯛ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯆꯜꯂ ꯏꯆꯦꯔꯥ? ꯅꯠꯇꯦ, ꯀꯞꯅꯤꯡꯉꯥꯏ ꯃꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯀꯣꯛꯆꯥꯎ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯅꯥꯡꯒꯜ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯃꯣꯠꯄꯒ ꯂꯣꯏꯅꯅ ꯁꯦꯒꯥꯏꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯔꯒ ꯀꯣꯛꯆꯥꯎ ꯃꯍꯥꯛꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯁꯤꯟꯅꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯅꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯦ? ꯀꯣꯛꯆꯥꯎ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ, ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦꯅꯦ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯛꯎ, ꯀꯣꯛꯆꯥꯎ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯏꯒꯨꯟ ꯄꯨꯝꯅꯃꯛ ꯎꯠꯀꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎ ꯇꯞꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯐꯦꯠ ꯀꯨꯟꯊꯔꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯒꯜꯗ ꯍꯥꯏꯐꯦꯠ パイꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯀꯣꯛꯆꯥꯎꯔꯣꯝꯗ ꯂꯩꯁꯤꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯀꯣꯛꯆꯥꯎꯔꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯃꯥꯏ ꯑꯗꯨ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ, ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕꯁꯨ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯑꯣꯏꯕ ꯍꯦꯛ ꯎꯕꯗ
ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗ ꯀꯣꯛꯆꯥꯎ ꯈꯪꯍꯧꯗꯦ ꯃꯃꯤꯠ ꯂꯪꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯏꯁ ꯍꯣꯏꯃ ꯃꯁꯤꯗꯤ ꯀꯔꯤꯅꯣ?" ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯛꯆꯥꯎꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯇꯥꯞ ꯐꯥꯗꯨꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯤꯅ ꯀꯣꯛꯆꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯀꯣꯛꯆꯥꯎ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕꯤꯌꯨ꯫ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ?" "ꯀꯣꯛꯆꯥꯎ ꯑꯩ ꯁꯣꯏꯗ꯭ꯔꯦ. ꯍꯣꯏ ꯏꯃꯥ, ꯑꯩꯗ ꯆꯦꯜꯍꯧꯔꯒꯦ. ꯏꯁ ꯕꯨꯠꯅꯤ ꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎ ꯍꯧ ꯊꯥꯗꯨꯅ ꯕꯨꯠ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯆꯦꯜꯂꯝꯃꯤ꯫ ꯀꯣꯛꯆꯥꯎꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯀꯣꯛꯆꯥꯎꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯎ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯨꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯂꯥꯏꯒꯤ ꯊꯧ ꯑꯃꯈꯛ ꯑꯁꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯛꯆꯥꯎꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯀꯥꯏꯔꯝꯃꯤ꯫ ꯀꯣꯛꯆꯥꯎ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯍꯦ ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯅꯆꯥ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ." ꯀꯣꯛꯆꯥꯎꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯏꯍꯩ ꯍꯩꯅꯗꯕ ꯑꯃꯈꯛ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯃꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦꯗꯣ ꯈꯪꯒꯅꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯃꯨ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ."